ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇ ꯋꯥꯔꯤ ꯅꯥꯆꯨꯝꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯀꯣꯛꯅꯣꯟꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯕ ꯇꯥꯔꯦ, ꯑꯩꯒꯤ ꯋꯥꯔꯤ ꯄꯥꯕꯗ ꯁꯤꯖꯤꯟꯅꯔꯝꯕ ꯃꯥꯏꯀ꯭ꯔꯣꯐꯣꯟꯗꯣ ꯃꯐꯝ ꯈꯪꯗꯅ ꯃꯥꯡꯈꯤꯕꯗꯒꯤ ꯋꯥꯔꯤ ꯔꯦꯀꯣꯔꯗ ꯂꯧꯕ ꯌꯥꯈꯤꯗꯕꯅꯤ꯫ ꯊꯤꯕ ꯌꯥꯕ ꯊꯤꯔꯕꯁꯨ ꯐꯪꯗꯕꯗꯒꯤ ꯅꯧꯅ ꯑꯃꯃꯨꯛ ꯆꯦꯜꯂꯒ ꯃꯗꯨ ꯂꯥꯛꯄ ꯉꯥꯏꯈꯤꯕꯅꯤ꯫ ꯋꯥꯔꯤ ꯐꯨꯜ ꯁ꯭ꯇꯣꯔꯤꯁꯨ ꯐꯅꯌꯥꯝꯅ ꯏꯔꯒ ꯄꯥꯅꯕꯁꯨ ꯁꯦꯝ ꯁꯥꯈꯤꯕꯅꯤ, ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕ ꯑꯣꯏꯈ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯑꯃ ꯅꯧꯅ ꯂꯥꯛꯂꯕꯅꯤꯅ ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯋꯥꯔꯤ ꯑꯃ ꯄꯨꯔꯒ ꯂꯥꯛꯆꯔꯤ꯫ ꯃꯇꯝ ꯈꯔ ꯀꯨꯏꯔꯕꯅꯤꯅ ꯋꯥꯔꯤ ꯀꯥꯎꯔꯝꯕꯁꯨ ꯌꯥꯔꯦ꯫ ꯍꯌꯦꯡ ꯍꯪꯆꯤꯠ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤ ꯂꯦꯞꯇꯅ ꯐꯨꯜ ꯁ꯭ꯇꯣꯔꯤ ꯀꯌꯥ ꯑꯃꯁꯨ ꯃꯌꯥꯝꯅ ꯇꯥꯕ ꯐꯪꯕꯤꯔꯒꯅꯤ꯫ ꯑꯩꯈꯣꯏꯅ ꯍꯥꯟꯅ ꯄꯥꯖꯔꯝꯕ ꯋꯥꯔꯤ ꯃꯦꯃꯤꯆꯥ ꯋꯥꯔꯤꯒꯤ 19 ꯁꯨꯕ ꯇꯥꯡꯀꯛ ꯉꯁꯤ ꯄꯥꯊꯣꯛꯆꯔꯤ꯫ ꯇꯥꯕꯤꯔꯁꯤ 19 ꯁꯨꯕ ꯃꯦꯃꯤꯆꯥꯒꯤ ꯇꯥꯡꯀꯛ꯫ ꯃꯃꯥꯡꯒꯤ ꯇꯥꯡꯀꯛ ꯈꯖꯤꯛꯇꯪ ꯄꯟꯖꯔꯕꯗ ꯃꯦꯃꯤꯆꯥꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯀꯅꯥꯒꯨꯝꯕ ꯅꯨꯄꯥ ꯑꯃꯕꯨ ꯍꯥꯠꯅꯕ ꯃꯥꯅ ꯊꯧꯔꯥꯡ ꯇꯧꯈꯤꯕꯅꯤ꯫ ꯃꯦꯃꯤꯆꯥ ꯍꯥꯏꯔꯤꯕꯁꯦ ꯕꯦꯝꯕꯦꯝꯅ ꯊꯋꯥꯏ ꯆꯪꯂꯤꯕꯗꯨꯅꯤ꯫ ꯃꯁꯤꯒꯤ ꯊꯧꯗꯣꯛ ꯑꯁꯤ ꯅꯣꯡꯗꯝꯕꯅ ꯎꯈꯤꯕꯅꯤ꯫ ꯇꯣꯃꯥꯜ ꯁꯤꯕꯒꯤ ꯄꯥꯎ ꯇꯥꯈꯤꯕꯗ ꯃꯦꯃꯤꯆꯥꯅꯁꯨ ꯇꯣꯃꯥꯜꯁꯤ ꯀꯅꯥꯅ ꯍꯥꯠꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯈꯪꯅꯤꯡꯕ ꯐꯥꯎꯈꯤꯕꯅꯤ꯫ ꯃꯍꯥꯛꯅꯗꯤ ꯇꯣꯃꯥꯜ ꯍꯥꯠꯈꯤꯕ ꯂꯩꯇꯦ꯫ ꯃꯦꯃꯤꯆꯥꯒꯤ ꯋꯥꯈꯜꯗ ꯅꯣꯡꯗꯝꯕ ꯉꯥꯎꯔꯤ ꯍꯥꯏꯗꯨꯅ ꯈꯟꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯣꯡꯗꯝꯕꯗꯤ ꯉꯥꯎꯕ ꯐꯔꯝꯂꯦ, ꯉꯥꯎꯁꯤꯟꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯂꯦ꯫ ꯃꯍꯥꯛꯅ ꯇꯥ ꯇꯣꯃꯥꯟꯕꯨ ꯍꯥꯠꯂꯦ꯫ ꯍꯧꯖꯤꯛ ꯅꯣꯡꯗꯝꯕꯅ ꯈꯪꯅꯤꯡꯂꯤꯕꯁꯦ ꯇꯥ ꯇꯣꯃꯥꯟꯕꯨ ꯃꯍꯥꯛꯅ ꯍꯥꯠꯈꯤꯕ ꯇꯥꯔꯕꯁꯨ ꯑꯀꯤ ꯑꯈꯪ ꯊꯣꯛꯍꯜꯂꯤꯕ ꯅꯨꯄꯤ ꯑꯁꯤ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯍꯥꯏꯕꯒꯤ ꯃꯔꯝꯗ ꯅꯣꯡꯗꯝꯕꯅ ꯈꯪꯅꯤꯡꯕ ꯐꯥꯎꯔꯤ꯫ ꯃꯥꯒꯤ ꯃꯔꯝꯗ ꯑꯁꯦꯡꯕ ꯈꯪꯗ꯭ꯔꯤ꯫ ꯕꯦꯝꯕꯦꯝ ꯑꯣꯜꯂꯤꯕ ꯃꯦꯃꯤꯆꯥꯅ ꯃꯈꯧꯔꯤ ꯆꯞꯇꯨꯅ ꯍꯥꯠꯅꯕ ꯍꯣꯠꯅꯔꯤꯕ ꯃꯇꯝ ꯑꯃꯒꯤ ꯃꯥꯒꯤ ꯅꯨꯡꯁꯤꯅꯕ ꯅꯨꯄꯥꯁꯦ ꯅꯣꯡꯗꯝꯕꯅ ꯀꯟꯕ ꯄꯥꯝꯂꯤ꯫ ꯃꯅꯨꯡꯒꯤ ꯑꯁꯦꯡꯕ ꯋꯥꯔꯤ ꯈꯨꯗꯤꯡꯃꯛ ꯅꯣꯡꯗꯝꯕ ꯀꯔꯤꯅꯣ ꯈꯪꯗꯦ, ꯑꯗꯨꯕꯨ ꯃꯄꯥꯟꯊꯣꯡꯗꯗꯤ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛ ꯀꯔꯝꯅ ꯍꯥꯠꯅꯕ ꯍꯣꯠꯅꯔꯤꯕꯅꯣ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗ ꯃꯥꯅ ꯃꯇꯦꯡ ꯄꯥꯡꯅꯕ ꯍꯣꯠꯅꯩ꯫ ꯅꯨꯃꯤꯗꯥꯡ ꯑꯁꯦ ꯃꯤ ꯀꯦꯔꯨ ꯀꯦꯔꯨ ꯌꯦꯡꯉꯤ꯫ ꯑꯇꯣꯞꯄꯅ ꯃꯥꯒꯤ ꯃꯔꯝꯗ ꯈꯪꯈꯤꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅꯁꯨ ꯅꯣꯡꯗꯝꯕꯅ ꯊꯋꯥꯏ ꯌꯥꯝꯅ ꯋꯥꯖꯩ꯫ ꯉꯁꯥꯏꯒꯤ ꯆꯦꯟꯈꯤꯕ ꯅꯨꯄꯤ ꯑꯗꯨ ꯀꯗꯣꯝꯗ ꯂꯩꯕꯅꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯀꯨꯌꯦꯡ ꯌꯦꯡꯉꯤ꯫ ꯅꯨꯄꯤ ꯑꯗꯨ ꯂꯩꯕ ꯎꯗ꯭ꯔꯦ꯫ ꯑꯇꯣꯞꯄ ꯃꯤꯁꯤꯡ ꯂꯥꯛꯄ꯭ꯔꯥ, ꯑꯇꯣꯞꯄ ꯃꯤꯁꯤꯡꯗ ꯃꯇꯦꯡ ꯄꯥꯡꯍꯟꯒꯦ ꯍꯥꯏꯗꯨꯅ ꯅꯣꯡꯗꯝꯕꯅ ꯈꯜꯂꯤ꯫ ꯑꯗꯨꯕꯨ ꯑꯇꯣꯞꯄꯁꯤꯡ ꯂꯥꯛꯄꯁꯨ ꯎꯗꯦ꯫ ꯎꯗꯕꯅꯤꯅ ꯀꯔꯤ ꯇꯧꯅꯤ? ꯅꯨꯄꯥ ꯑꯁꯤꯒꯤ ꯃꯑꯣꯡ ꯃꯇꯧ ꯌꯥꯝꯅ ꯁꯥꯊꯤꯔꯦ꯫ ꯃꯆꯤꯟꯗꯒꯤ ꯀꯣꯡꯒꯣꯟ ꯑꯣꯕꯗꯧꯅꯁꯨ ꯇꯧꯔꯤ꯫ ꯃꯁꯤꯗ ꯃꯥꯅ ꯃꯇꯦꯡ ꯄꯥꯡꯗꯕ ꯇꯥꯔꯕꯗꯤ ꯀꯅꯥꯅ ꯃꯇꯦꯡ ꯄꯥꯡꯒꯅꯤ? ꯉꯥꯎꯔꯦ ꯍꯥꯏꯔꯤꯕ ꯅꯣꯡꯗꯝꯕ ꯃꯥꯅ ꯅꯨꯄꯥ ꯑꯗꯨꯕꯨ ꯂꯣꯟꯅ ꯆꯤꯡꯈꯠꯂꯤ, ꯑꯗꯨꯒ ꯐꯝꯍꯜꯂꯤ꯫ ꯅꯨꯄꯥ ꯑꯗꯨꯕꯨ ꯒ꯭ꯌꯥꯟ ꯇꯥꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯋꯥ ꯍꯪꯉꯤ꯫ ꯅꯨꯄꯥ ꯀꯔꯤꯃꯠꯇ ꯈꯨꯝꯕ ꯉꯝꯗ꯭ꯔꯦ꯫ ꯃꯥꯒꯤ ꯃꯁꯥ ꯐꯗꯥꯛ ꯐꯗꯥꯛ ꯇꯥꯔꯦ꯫ ꯑꯁꯨꯝꯅ ꯅꯣꯡꯗꯝꯕꯅ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯑꯇꯣꯞꯄ ꯂꯩꯀꯥꯏ ꯌꯨꯝꯊꯪꯅꯕ ꯑꯃꯗ ꯄꯥꯎ ꯄꯤꯒꯅ ꯅꯨꯄꯥ ꯑꯗꯨꯕꯨ ꯇꯞꯅ ꯇꯞꯅ ꯃꯈꯣꯡ ꯑꯗꯨ ꯁꯣꯜꯂꯒ ꯄꯨꯔꯛꯏ꯫ ꯑꯗꯨꯕꯨ ꯇꯧꯔꯤꯕ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤꯗꯤ ꯉꯁꯥꯏ ꯃꯈꯩ ꯆꯦꯟꯈ꯭ꯔꯦ ꯆꯠꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯂꯩꯔꯤꯕ ꯕꯦꯝꯕꯦꯝ ꯑꯣꯜꯂꯤꯕ ꯃꯦꯃꯤꯆꯥꯅ ꯄꯨꯟꯅ ꯎꯔꯦ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛꯁꯨ ꯆꯤꯡꯅꯕ ꯌꯥꯝꯅ ꯐꯥꯎꯔꯝꯃꯤ꯫ ꯉꯥꯎꯔꯤꯕ ꯅꯨꯄꯥ ꯑꯃꯅ ꯀꯔꯝꯅ ꯑꯁꯤ ꯄꯨꯔꯤꯕꯅꯣ? ꯑꯗꯨꯒ ꯊꯪꯅꯕ ꯑꯃꯗ ꯃꯥꯅ ꯌꯨꯝꯒꯤ ꯊꯣꯡ ꯊꯤꯟꯗꯨꯅ ꯀꯧꯔꯤꯕꯁꯤꯅ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯁꯦ ꯕꯦꯝꯕꯦꯝ ꯉꯛꯄꯅ ꯀꯩꯅꯣꯝꯃ ꯇꯧꯏ꯫ ꯇꯥꯟꯅꯩ꯫ ꯂꯣꯟꯅ ꯂꯨꯝꯃ ꯌꯨꯝꯂꯒ ꯕꯦꯝꯕꯦꯝꯅ ꯃꯥꯕꯨ ꯌꯦꯡꯕ ꯂꯦꯞꯇꯦ꯫ ꯌꯦꯡꯂꯤꯕꯁꯦ ꯑꯇꯣꯞꯄ ꯀꯅꯥ ꯑꯃꯠꯇꯗ ꯎꯍꯟꯕ ꯅꯠꯇꯦ, ꯑꯗꯨꯒ ꯅꯣꯡꯗꯝꯕ ꯃꯁꯥꯃꯛ ꯐꯥꯎꯕ ꯃꯤꯠ ꯅꯥ ꯁꯤꯡꯉꯤ ꯍꯥꯏꯖꯔꯕꯁꯨ ꯃꯥꯅ ꯎꯕ ꯉꯝꯗꯦ꯫ ꯃꯥꯅ ꯊꯪꯅꯕ ꯂꯩꯀꯥꯏ ꯑꯃꯒꯤ ꯌꯨꯝꯒꯤ ꯊꯣꯡ ꯊꯤꯟꯕ ꯃꯇꯝꯗ ꯅꯍꯥ ꯑꯃ ꯊꯣꯔꯛꯏ꯫ ꯊꯣꯡ ꯑꯗꯨ ꯍꯦꯛ ꯍꯥꯡꯗꯣꯛꯄꯒ ꯅꯣꯡꯗꯝꯕꯒꯤ ꯅꯥꯀꯟꯗ ꯅꯨꯄꯥ ꯑꯃ ꯂꯦꯞꯂꯒ ꯌꯥꯝꯅ ꯋꯥꯅ ꯆꯩꯅꯥ ꯈꯥꯡꯂꯤꯕꯗꯨ ꯎꯕꯗ ꯉꯛꯄꯅ ꯀꯩꯅꯣꯝꯃ ꯇꯧꯏ꯫ ꯌꯥꯝꯅ ꯉꯛꯄ ꯋꯥꯍꯩꯗ ꯅꯨꯄꯥ ꯑꯗꯨꯅ, "ꯑꯦ, ꯃꯥꯗꯤ ꯀꯅꯥꯅꯣ? ꯅꯣꯡꯗꯝꯕ ꯅꯠꯇ꯭ꯔꯥ? ꯅꯪꯗꯤ ꯀꯔꯝꯅ ꯁꯤꯗ?" ꯅꯣꯡꯗꯝꯕ ꯃꯥꯒꯤ ꯑꯁꯦꯡꯕꯗꯤ ꯍꯥꯏꯗꯣꯛꯇꯦ꯫ ꯑꯉꯥꯎꯕꯒꯤ ꯃꯑꯣꯡ ꯃꯇꯧꯗ ꯃꯈꯨꯠ ꯊꯤꯟꯗꯨꯅ ꯅꯣꯛꯁꯤꯟꯅꯕꯒꯤ ꯃꯑꯣꯡꯗ ꯋꯥ ꯉꯥꯡꯉꯤ꯫ ꯑꯗꯨꯒ ꯅꯨꯄꯥ ꯑꯁꯤ ꯂꯥꯛꯄꯒꯤ ꯃꯑꯣꯡ ꯃꯇꯧꯁꯨ ꯃꯥꯅ ꯑꯉꯥꯎꯕꯒꯤ ꯃꯑꯣꯡꯗꯧꯅ ꯇꯝꯂꯤ꯫ ꯅꯨꯄꯥ ꯑꯁꯤꯅ ꯑꯇꯣꯞꯄ ꯆꯩꯅꯥ ꯈꯥꯡꯂꯤꯕ ꯅꯨꯄꯥ ꯑꯗꯨꯕꯨ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ, "ꯀꯗꯥꯏꯗꯒꯤꯅꯣ ꯅꯪꯕꯨ? ꯀꯔꯤ ꯃꯔꯝꯒꯤꯗꯃꯛ ꯑꯁꯨꯝꯅ ꯇꯧꯔꯤꯕꯅꯣ?" ꯍꯥꯏꯗꯨꯅ ꯋꯥ ꯍꯪꯉꯤ꯫ ꯑꯗꯨꯕꯨ ꯈꯨꯝꯕ ꯊꯣꯛꯇ꯭ꯔꯦ꯫ ꯈꯨꯝꯗꯤ ꯈꯨꯝꯅꯤꯡꯉꯤ, ꯍꯥꯏꯗꯤ ꯍꯥꯏꯅꯤꯡꯉꯤ, ꯑꯗꯨꯕꯨ ꯃꯉꯣꯟꯗ ꯊꯣꯛꯈꯤꯕ ꯑꯀꯤꯕ ꯐꯪꯂꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨꯅ ꯃꯥꯅ ꯋꯥꯔꯤ ꯂꯤꯕ ꯉꯝꯗꯦ꯫ ꯃꯁꯥꯗꯣ ꯐꯗꯥꯛ ꯐꯗꯥꯛ ꯇꯥꯔꯤ꯫ ꯏꯁꯤꯡꯒꯤꯇ ꯊꯛꯀꯦ, ꯏꯁꯤꯡꯒꯤꯇ ꯊꯛꯀꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯤ꯫ ꯃꯥꯒꯤ ꯒꯥꯔꯤꯗꯨꯁꯨ ꯂꯝꯄꯥꯛ ꯃꯌꯥꯗ ꯇꯥꯔꯒ ꯂꯩꯍꯧꯔꯕꯅꯤ꯫ ꯌꯨꯝꯕꯨꯗꯨꯅ ꯏꯁꯤꯡ ꯄꯨꯊꯣꯔꯛꯏ, ꯑꯗꯨꯒ ꯅꯨꯄꯥꯗꯨ ꯄꯤꯊꯛꯂꯝꯃꯤ꯫ ꯅꯣꯡꯗꯝꯕꯗꯤ ꯀꯨꯏꯅ ꯂꯩꯕ ꯌꯥꯗꯕꯅꯤꯅ ꯑꯉꯥꯎꯕꯒꯤ ꯃꯑꯣꯡ ꯃꯇꯧ ꯇꯧꯗꯨꯅ ꯑꯗꯨꯝ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯑꯃ ꯅꯨꯄꯥꯗꯨꯁꯨ ꯀꯌꯥ ꯀꯟꯅ ꯊꯧꯁꯥꯗꯦ꯫ ꯅꯣꯡꯗꯝꯕꯒ ꯃꯈꯣꯏꯒꯗꯤ ꯂꯩꯀꯥꯏꯁꯨ ꯅꯠꯇꯦ, ꯑꯗꯨꯒ ꯃꯥꯒꯤ ꯃꯔꯝꯗ ꯈꯪꯅꯔꯤꯕꯁꯤꯗꯤ ꯃꯇꯝ ꯑꯃ ꯇꯥ ꯇꯣꯃꯥꯜꯒꯤ ꯊꯧꯗꯣꯛ ꯑꯗꯣ
वा वा लाउखिबनी अदुना मसीदगी नोंदम्बना ngauखिबगी wari khudimакsu mayamna dum gyan tanai asumna nongdambadi lampak adugi maya tamna dum tumina lakhirami masada wahang kaya mahangle mahak achumba khangningmana ngaure asomda lehoriba nupa aduna magi gari ta haubadugi wari su liri yamna kanna thengu matam nattabanina yumthangnaba lekai amani gi pau mi sing pumpi de pinaduna magi gari ta horibadusu lobu chanare thawna phaba saduna kanaguma kharasu kananu ne hojik matamdabo nupi ni haiba karam nupi amanasu wari dum sare hoine akhoi sai lekai da nupi ma thoi habase tatin hainarabani lai su mande adubu magi mong matawdo amaksu lain su haini ne pakum phangdaba wahang kaya mahne mamang desu mimisyana makhoi nupa mani phukibagi thodok leikrabani asumna gari du purga lae nupa du makhoi myam changduna mateng panglaga asom lekai gi yumum da leikre nogdambadi magi pothapam oiriba lampak adugi nakanda leidiba waiting shet aduda matom ta phame thodo asigi maramda masa matom ta wakhan kaya ma khalli asumna mana phamningai talak asidani migup kharegi matungdadi mahaki manakta kanagumba amakhak tamna tamna chalakke nongdamba ahanbada kaisumbab oide adubu mana phamlaga wakhan tawringai mana unglingai mana phamliba phaladuge som nakalomda miyudo phamlamle nongdamba mana maithongodo hek onthorokpagadi adumna phamlambadu ubada masadu khangpek khangna somi aduga nongdambana wahare e nang kanano nongdambana adum nak phingna wangalakpuda nupi edo mangon onsile ngasai makai nongdambana chingnakhiba mana kuithi thiram nupi duni nongdambasu nupi du uba matam ngai magi masak matau kanano haiba khangde mapi amuba sejen matarabasu hojikti magi maithongi saktam pun ohle nupi duna tapna nongdambado onsilega wangale angauba wakhan choiba minabu kari kibrane karigi nasad akitu junga phawriba nongdamba nupidugi marau leiba wahaida mahangai adubu nupidu kananu khangdabanina mana khangning makaya am leduse mikup asida khangma ngamni hadunti khali nongdambana karigi phi amu bisilaga nasak losinduna lamai than bi saribano nang ngasi ngangliba nang ngasi challiba pakhong asigi pakhum piramo nahak kanano kadai dagi lakpano nupi do wa mata khumde nongdambagi maithong do muna muna yengi nongdambana makha ta nangi nahakpu aina phagina thirakpasi kuirabani ngasi su nupa ma nangna mabu hanabu hone aduga ngarang nahan nini humni mangdesu nahangna lekai asimuktada thawdok khara thonkibagi pau aina takrabani nahak kanano hayo kari maramgidamak nangna asiguma thabasi tawribano nupi yedana nongdambana hangdiba wahangdugi pakum pibagi mohutta mana handana wahangi ngausu ngaudana karigi ngauba sariba karigi nangna ngausinabagi maikhum uklibano masigi wahangi pakumsu nangne ngundu piyo nongdambana aigi lanaigi pusida nangna wahangbagi mathau tade aigi maramda wa hairiba aigi maramda khangning nahniba nang kanano ai nangi nasak khangde matam asi numidangi matamni nangisu nangi asyang saktamadu tao aduga aigisu aigi asyang saktamadu take nangna kari maramgi damakta miyoi kaya am hanaba honaribano nupi yedun osilaga nongdambada hangi aywa mahangi munna khumo tato man kanana harpano aina singdri bu hanga sipa khum nangna piyo tato mal nahangna harpana tra wahai do harakpada nongdamba masadu ngakpana kaino matore pakachu pakalami nupi asini yamna khangingna amadi khangna mangonda tato man nangna harpana tra harakpasida nongdambana suhai lawbani nupi sigi masakti mana hana khangbusu nate ukibsu leite nongdamba nupi sida muni yengi nupi yamana karigi asumna toribuna habase masa matumta wakhan khale nongdamba wa mata khumkidre adubu nupi dunadi toina toina hangi khumo tato mal nangna harpana tra
ꯈꯪꯉꯤ ꯇꯥ ꯇꯣꯃꯥ ꯅꯪꯅ ꯍꯥꯠꯄꯅꯤ ꯅꯣꯡꯗꯝꯕ ꯑꯗꯨ ꯐꯥꯎꯕꯗ ꯄꯥꯎꯈꯨꯝ ꯄꯤꯕ ꯉꯝꯗ꯭ꯔꯦ ꯃꯃꯥꯏ ꯑꯗꯨ ꯉꯥꯡꯁꯤꯜꯂꯛꯏ ꯅꯨꯄꯤ ꯑꯁꯤꯅ ꯀꯔꯤꯒꯨꯝꯕ ꯋꯥ ꯋꯥ ꯂꯥꯎꯈꯤꯕ ꯇꯥꯔꯕꯗꯤ ꯃꯍꯥꯛ ꯐꯔꯛ ꯇꯥꯒꯗꯧꯔꯤꯕꯅꯤ ꯅꯨꯄꯤꯗꯨꯗ ꯃꯃꯤꯠ ꯈꯥꯅ ꯃꯨꯟꯅ ꯌꯦꯡꯉꯤ ꯅꯨꯄꯤꯗꯨꯅ ꯃꯊꯪ ꯃꯊꯪ ꯍꯥꯏꯔꯛꯂꯤ ꯑꯩꯅ ꯃꯥꯕꯨ ꯃꯇꯝ ꯀꯨꯏꯔꯦ ꯁꯦꯟꯅꯔꯛꯄ ꯑꯗꯨꯕꯨ ꯇꯟꯖꯥ ꯑꯃꯠꯇ ꯐꯪꯗꯦ ꯑꯩꯅ ꯀꯌꯥꯔꯛ ꯍꯟꯅ ꯃꯥꯒꯤ ꯃꯌꯨꯝꯗ ꯆꯠꯂꯤ ꯃꯍꯥꯛꯇ ꯅꯠꯇꯦ ꯃꯥꯒꯤ ꯅꯨꯄꯤꯕꯨꯁꯨ ꯑꯩꯅ ꯍꯥꯟꯅꯕ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯇꯥ ꯇꯣꯃꯥꯜ ꯅꯪꯅ ꯍꯥꯠꯇꯨꯅ ꯁꯤꯈꯤꯕ ꯇꯥꯔꯕꯁꯨ ꯃꯥꯒꯤ ꯅꯨꯄꯤ ꯂꯩꯍꯧꯔꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯩꯅ ꯑꯃꯨꯛ ꯍꯥꯠꯀꯅꯤ ꯑꯩꯅ ꯃꯥꯒꯤ ꯅꯨꯄꯤ ꯍꯥꯠꯀꯅꯤ ꯇꯥ ꯇꯣꯃꯥꯜꯗꯤ ꯅꯍꯥꯛꯅ ꯍꯥꯠꯄꯅꯤ ꯆꯨꯝꯃꯤ ꯇꯁꯦꯡꯅ ꯆꯨꯝꯃꯤꯀꯣ ꯅꯣꯡꯗꯝꯕ ꯍꯟꯗꯛꯃꯛꯇꯤ ꯀꯔꯝꯅ ꯆꯦꯜꯂꯨꯅꯤ ꯀꯔꯝꯅ ꯂꯣꯠꯂꯨꯅꯤ ꯅꯣꯡꯗꯝꯕꯅ ꯈꯨꯝꯃꯤ ꯆꯨꯝꯃꯤ ꯑꯩꯅ ꯃꯥꯕꯨ ꯍꯥꯠꯄꯅꯤ ꯅꯪꯅ ꯄꯥꯝꯃꯤꯁꯤ ꯀꯔꯤꯅꯣ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛ ꯅꯪꯅ ꯁꯤꯒꯤ ꯋꯥꯁꯤ ꯑꯩꯉꯣꯟꯗ ꯍꯪꯂꯤꯕꯅꯣ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯑꯇꯝꯅꯅ ꯅꯪꯅ ꯁꯤꯡꯅꯔꯤꯕꯅ ꯀꯔꯤꯒꯤꯅꯣ ꯅꯨꯄꯤꯗꯨꯅ ꯅꯣꯛꯐꯦꯠ ꯇꯧꯅ ꯑꯩ ꯅꯪꯕꯨ ꯁꯤꯡꯅꯗꯦ ꯅꯪꯅꯁꯨ ꯑꯩꯕꯨ ꯀꯅꯥꯅꯣ ꯈꯪꯂꯣꯏ ꯑꯗꯨꯕꯨ ꯑꯩ ꯅꯣꯡꯃ ꯑꯩ ꯀꯅꯥꯅꯣ ꯍꯥꯏꯕꯁꯤ ꯇꯥꯛꯀꯦ ꯑꯩꯒꯤ ꯊꯕꯛ ꯌꯥꯝꯅ ꯋꯥꯠꯂꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯩꯅ ꯂꯃꯟ ꯈꯨꯝꯈꯤꯅꯤ ꯃꯥꯒꯤ ꯅꯨꯄꯤ ꯑꯩꯅ ꯍꯥꯠꯈꯤꯅꯤ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯔꯤꯉꯩ ꯉꯁꯥꯏꯒꯤ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃꯗꯨꯕꯨ ꯌꯨꯝ ꯑꯃꯗ ꯄꯨꯁꯤꯟꯈꯤꯕ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯃꯤꯁꯤꯡ ꯅꯨꯄꯥꯗꯨ ꯄꯨꯔꯒ ꯊꯣꯔꯛꯏ ꯅꯨꯄꯥꯗꯨ ꯐꯅꯌꯥꯝꯅ ꯒ꯭ꯌꯥꯟ ꯇꯥꯔꯦ ꯃꯌꯨꯝ ꯑꯃ ꯊꯤꯟꯕꯤꯅꯕꯁꯨ ꯍꯣꯠꯅꯔꯤ ꯃꯥꯒꯤ ꯒꯥꯔꯤꯗꯨ ꯊꯧꯗꯣꯛꯍꯜꯂꯗꯨꯅ ꯌꯨꯝꯗ ꯆꯠꯂꯣ ꯍꯥꯏꯔꯗꯤ ꯀꯩꯁꯨꯝ ꯇꯧꯔꯔꯣꯏ ꯍꯥꯏꯕꯒꯤ ꯋꯥꯔꯤ ꯁꯥꯕꯒꯤ ꯈꯣꯟꯖꯦꯜꯁꯤꯡ ꯅꯣꯡꯗꯝꯕ ꯑꯃꯗꯤ ꯅꯨꯄꯤꯗꯨ ꯇꯥꯔꯛꯏ ꯅꯣꯡꯗꯝꯕꯅ ꯋꯥ ꯉꯥꯡꯕ ꯅꯪꯗ꯭ꯔꯤꯉꯩ ꯅꯨꯄꯤꯗꯨꯅ ꯁꯤꯠ ꯋꯥ ꯉꯥꯡꯒꯅꯣ ꯌꯦꯡꯉꯨ ꯃꯈꯣꯏ ꯂꯥꯛꯂꯤꯕꯁꯤ ꯌꯦꯡꯉꯨ ꯑꯁꯨꯝꯅ ꯅꯣꯡꯗꯝꯕꯅ ꯃꯈꯣꯏ ꯂꯥꯛꯄꯁꯤꯡ ꯑꯗꯣ ꯃꯥꯅ ꯃꯃꯥꯏꯗ ꯑꯣꯟꯊꯣꯛꯇꯨꯅ ꯉꯥꯏꯍꯥꯛꯇꯪ ꯌꯦꯡꯂꯤ ꯑꯗꯨꯝꯅ ꯌꯦꯡꯂꯤꯉꯩ ꯇꯥꯜꯂꯛꯇꯗꯤ ꯃꯥꯅ ꯌꯦꯡꯕ ꯂꯣꯏꯔꯒ ꯑꯣꯟꯊꯣꯔꯛꯄꯗꯗꯤ ꯅꯨꯄꯤꯗꯨ ꯂꯩꯔꯝꯗ꯭ꯔꯦ ꯅꯨꯄꯤꯗꯨ ꯂꯩꯔꯝꯗꯕꯗꯒꯤ ꯅꯣꯡꯗꯝꯕ ꯉꯛꯏ ꯃꯁꯥꯗꯨ ꯁ꯭ꯋꯥꯏ ꯂꯥꯎꯈ꯭ꯔꯦ ꯂꯋꯥꯏ ꯂꯣꯇꯣꯟꯒꯤ ꯁꯝ ꯐꯥꯎꯕ ꯆꯞ ꯌꯨꯡꯉꯤ ꯃꯥꯡꯈ꯭ꯔꯦ ꯀꯗꯣꯝ ꯆꯠꯈ꯭ꯔꯦ ꯀꯨꯌꯦꯡ ꯌꯦꯡꯉꯤ ꯑꯁꯣꯝꯗꯗꯤ ꯃꯈꯣꯏ ꯈꯔ ꯃꯆꯤꯟ ꯆꯠꯄ ꯑꯍꯜ ꯑꯃꯅꯤꯅ ꯀꯩꯁꯨꯝ ꯇꯧꯔꯣꯏꯗ ꯅꯪꯒꯤ ꯋꯥꯈꯜ ꯑꯣꯏꯔꯝꯅꯤ ꯂꯩꯀꯥꯏꯁꯤꯗ ꯑꯗꯨꯃꯥꯏꯅ ꯃꯤ ꯐꯨꯔꯝꯃꯤ ꯍꯥꯏꯕꯒꯤ ꯄꯥꯎꯁꯤ ꯇꯥꯔꯕꯅꯤꯅꯦ ꯑꯩꯈꯣꯏꯅꯁꯨ ꯑꯃꯨꯛꯇꯪ ꯊꯦꯡꯅꯕ ꯇꯥꯔꯕꯗꯤ ꯈꯪꯒꯗꯕꯅꯤ ꯆꯠꯂꯣ ꯌꯥꯝꯅ ꯀꯟꯅ ꯊꯦꯡꯕꯁꯨ ꯑꯣꯏꯗ꯭ꯔꯤ ꯅꯁꯥꯗꯨ ꯈꯔ ꯐꯔꯤꯕꯅꯤꯅ ꯅꯌꯨꯝ ꯌꯧꯅꯕ ꯆꯠꯂꯣ ꯒꯥꯔꯤꯗꯣ ꯐꯖꯅ ꯊꯧ ꯑꯁꯨꯝꯅ ꯍꯥꯏꯕꯗꯒꯤ ꯅꯨꯄꯥꯗꯨ ꯍꯥꯏꯔꯒ ꯒꯥꯔꯤ ꯑꯗꯣ ꯌꯥꯝꯅ ꯀꯟꯅꯁꯨ ꯊꯧꯗꯦ ꯇꯞꯅ ꯃꯥꯒꯤ ꯃꯌꯨꯝ ꯌꯧꯅꯕ ꯑꯗꯨꯝ ꯊꯧꯈ꯭ꯔꯦ ꯊꯣꯔꯛꯂꯝꯕ ꯌꯨꯝ ꯑꯗꯨꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯃꯗꯤ ꯊꯪꯅꯕꯒꯤ ꯃꯤꯑꯣꯏꯁꯤꯡ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯁꯣꯟꯅꯔꯒ ꯋꯥꯔꯤ ꯄꯪꯁꯥꯗ ꯁꯥꯟꯅꯗꯨꯅ ꯃꯥꯒꯤ ꯃꯌꯨꯝ ꯇꯝꯅ ꯆꯪꯅꯈꯤꯔꯝꯃꯤ ꯅꯣꯡꯗꯝꯕꯁꯨ ꯉꯥꯏꯍꯥꯛꯇꯪ ꯌꯦꯡꯂꯝꯕꯗꯒꯤ ꯋꯥꯈꯜ ꯑꯃ ꯈꯜꯂꯛꯏ ꯑꯁꯨꯝꯅ ꯃꯥꯅ ꯆꯤꯡꯅꯕ ꯈꯔ ꯂꯩꯕꯗꯒꯤ ꯃꯍꯥꯛꯁꯨ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯥꯏꯀꯩ ꯃꯥꯒꯤ ꯈꯣꯡꯒꯨꯜ ꯂꯤꯒꯦ ꯍꯥꯏꯅ ꯊꯣꯔꯛꯂꯝꯃꯤ ꯅꯨꯄꯤ ꯑꯗꯨꯅ ꯀꯝꯗꯧꯔꯤ ꯃꯍꯥꯛꯇꯤ ꯅꯨꯄꯥ ꯑꯗꯨꯅ ꯒꯥꯔꯤ ꯊꯧꯗꯨꯅ ꯆꯠꯈꯤꯕ ꯂꯝꯕꯤ ꯑꯗꯨꯒꯤ ꯈꯔ ꯂꯥꯞꯇꯛꯅ ꯃꯥꯅ ꯅꯨꯄꯥ ꯑꯗꯨꯕꯨ ꯉꯥꯏꯒꯦ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇꯨ ꯅꯨꯄꯥ ꯑꯗꯨꯕꯨ ꯂꯣꯏꯁꯤꯜꯂꯒꯦ ꯍꯥꯏꯗꯨꯅ ꯃꯥꯅ ꯈꯟꯈ꯭ꯔ ꯃꯥꯜꯂꯦ ꯑꯗꯨꯒꯤꯗꯃꯛ ꯃꯥꯅ ꯅꯥꯀꯣꯏꯅꯅ ꯆꯠꯈ꯭ꯔꯕꯅꯤ ꯃꯍꯥꯛꯇꯤ ꯂꯥꯏꯅꯤ ꯃꯉꯣꯟꯗ ꯑꯋꯥꯕ ꯍꯥꯏꯕꯗꯨ ꯀꯔꯤꯃꯠꯇ ꯈꯪꯗꯦ ꯀꯟꯅ ꯆꯦꯜꯂꯕꯁꯨ ꯆꯣꯛꯊꯕ ꯅꯥꯏꯗꯦ ꯅꯥꯀꯜ ꯑꯃꯗ ꯂꯦꯞꯂꯝꯕ ꯃꯍꯥꯛꯁꯦ ꯑꯇꯣꯞꯄ ꯅꯥꯀꯜ ꯑꯃꯗ ꯌꯥꯝꯅ ꯊꯨꯅ ꯂꯦꯞꯄ ꯉꯝꯃꯤ ꯉꯁꯥꯏꯅ ꯅꯨꯄꯥ ꯑꯗꯨ ꯃꯥꯅ ꯉꯥꯏꯔꯒ ꯂꯩꯈ꯭ꯔꯦ ꯃꯆꯤ ꯑꯃꯗ ꯂꯨꯝꯂꯒ ꯂꯩꯈ꯭ꯔꯕꯅꯤ ꯇꯁꯦꯡꯅ ꯁꯥꯊꯤꯕ ꯂꯥꯏ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ ꯑꯁꯨꯝꯅ ꯃꯤ ꯂꯩꯇꯕ ꯈꯔ ꯍꯥꯡꯕ ꯃꯐꯝ ꯑꯃꯗ ꯅꯨꯄꯤꯁꯤꯅ ꯃꯥꯕꯨ ꯉꯥꯏꯈ꯭ꯔꯕꯅꯤ ꯅꯣꯡꯗꯝꯕꯁꯨ ꯆꯤꯡꯅꯕ ꯂꯩꯕꯗꯒꯤ ꯅꯨꯄꯥ ꯑꯗꯨꯅ ꯒꯥꯔꯤ ꯊꯧꯔꯒ ꯆꯠꯈꯤꯕ ꯃꯐꯝ ꯑꯗꯨꯝꯗ ꯃꯍꯥꯛꯁꯨ ꯅꯠꯇꯁꯥ ꯆꯠꯄꯣꯏ ꯆꯦꯟꯕꯣꯏ ꯇꯧꯗꯨꯅ ꯑꯗꯨꯝ ꯂꯥꯛꯈꯤ ꯍꯥꯏꯕꯒ ꯇꯧꯕꯒ ꯅꯨꯄꯥ ꯑꯗꯨꯅ ꯒꯥꯔꯤ ꯊꯧꯅ ꯀꯤꯅ ꯂꯥꯛꯄꯗꯨꯅ ꯍꯧꯖꯤꯛꯇꯤ ꯑꯍꯥꯡꯕ ꯂꯝꯍꯥꯡ ꯃꯇꯦꯛ ꯑꯗꯨ ꯌꯧꯁꯤꯜꯂꯛꯂꯦ ꯉꯁꯥꯏ ꯋꯥꯏꯒꯤ ꯑꯋꯥꯕ ꯑꯀꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨꯅ ꯃꯁꯥꯗꯨ ꯄꯥꯈꯠꯂꯤꯕꯅꯤ ꯑꯁꯨꯝꯅ ꯀꯤꯅ ꯊꯣꯔꯛꯄꯒꯗꯤ ꯑꯃꯨꯛ ꯊꯦꯡꯅꯔꯦ ꯀꯝꯗꯧꯔꯤ ꯃꯤꯃꯤꯆꯥꯅꯗꯤ ꯃꯥꯕꯨ ꯂꯝꯕꯤ ꯑꯗꯨꯒꯤ ꯃꯌꯥꯏꯃꯛꯇꯗ ꯇꯨꯝꯗꯨꯅ ꯃꯥꯕꯨ ꯉꯥꯏꯔꯒ ꯂꯩꯔꯝꯃꯤ ꯈꯔ ꯊꯣꯔꯛꯄꯗꯒꯤ ꯌꯧꯔꯛꯀꯗꯕ ꯈꯖꯤꯛꯇꯪ ꯉꯥꯏꯔꯕ ꯇꯥꯟꯖꯥꯗ ꯅꯨꯄꯥ ꯑꯗꯨꯒꯤ ꯒꯥꯔꯤꯗꯨꯒꯤ ꯃꯉꯥꯟꯗꯨꯅ ꯑꯗꯨꯝ ꯎꯔꯦ ꯊꯧꯔꯝꯕꯗꯒꯤ ꯆꯞ ꯂꯦꯞꯂꯦ ꯀꯩꯅꯣ ꯇꯥꯔꯤꯁꯤꯕꯨ ꯀꯔꯤꯅꯣ ꯑꯁꯨꯝꯅ ꯊꯧꯔꯝꯕꯗꯨ ꯂꯦꯞꯂꯒ ꯑꯗꯨꯝ ꯋꯥꯈꯜ ꯈꯜꯂꯦ ꯑꯀꯤꯕ ꯍꯦꯜꯂꯛꯄꯗꯒꯤ ꯃꯌꯨꯝꯗ ꯍꯜꯂꯔꯣꯏ ꯃꯍꯥꯛꯁꯦ ꯉꯁꯥꯏꯒꯤ ꯃꯥꯕꯨ ꯀꯟꯕꯤꯔꯛꯄ ꯑꯗꯨꯒꯤ ꯃꯌꯨꯝꯗ ꯑꯣꯏꯅ ꯆꯪꯂꯒꯦ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯊꯧꯔꯤꯕ ꯒꯥꯔꯤ ꯑꯗꯨ ꯃꯃꯥꯏ ꯂꯩꯅꯕ ꯍꯣꯠꯅꯩ
ꯑꯁꯨꯝꯅ ꯒꯥꯔꯤꯗꯨ ꯃꯃꯥꯏ ꯂꯩꯅꯕ ꯍꯦꯛ ꯍꯣꯠꯅꯔꯤꯉꯩ ꯉꯁꯥꯏ ꯇꯨꯝꯂꯒ ꯇꯥꯔꯤꯕ ꯁꯛꯇꯝ ꯑꯗꯨ ꯐꯨ ꯍꯧꯒꯠꯂꯛꯏ ꯑꯗꯨꯒ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯆꯦꯟꯁꯤꯜꯂꯛꯄꯗꯒꯤ ꯅꯨꯄꯥ ꯑꯗꯨ ꯒꯥꯔꯤ ꯊꯧꯕꯁꯨ ꯉꯝꯗ꯭ꯔꯦ, ꯁ꯭ꯇꯥꯔꯠꯁꯨ ꯉꯪꯕ ꯌꯥꯗ꯭ꯔꯦ꯫ ꯃꯁꯥꯗꯨ ꯅꯤꯛꯈꯤꯕꯅ ꯀꯤꯛ ꯀꯥꯎꯅꯕꯁꯨ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯩ, ꯑꯃꯁꯨ ꯑꯃꯠꯇ ꯌꯥꯗ꯭ꯔꯦ꯫ ꯑꯗꯨꯝ ꯆꯦꯟꯁꯤꯜꯂꯛꯄꯗꯨꯅ ꯅꯨꯄꯤꯗꯨꯗꯤ ꯃꯥꯒꯤ ꯃꯅꯥꯛ ꯌꯧꯁꯤꯜꯂꯛꯂꯦ꯫ ꯌꯧꯁꯤꯜꯂꯛꯂꯤꯕꯗꯨ ꯑꯇꯩ ꯀꯅꯥꯁꯨ ꯑꯣꯏꯔꯝꯗ꯭ꯔꯦ, ꯃꯥꯒ ꯅꯨꯡꯁꯤꯅꯔꯤꯕꯤ ꯅꯨꯄꯤ ꯃꯥꯅ ꯁꯔꯥꯛ ꯇꯝꯗꯨꯅ ꯍꯨꯟꯗꯣꯛꯂꯝꯕꯤ ꯕꯦꯝꯕꯦꯝ ꯑꯣꯏꯔꯝꯃꯤ꯫ ꯇꯥꯞ ꯌꯥꯜꯂꯤ ꯑꯗꯨꯒ ꯅꯨꯄꯤꯗꯨꯅ ꯍꯥꯏꯔꯛꯏ, "ꯀꯔꯤꯒꯤꯅꯣ? ꯅꯌꯨꯝꯗ ꯆꯠꯀꯦꯗꯤ ꯂꯩꯇꯗꯅ ꯀꯔꯤꯒꯤ ꯒꯥꯔꯤꯗꯨ ꯃꯃꯥꯏ ꯂꯩꯔꯤꯕꯅꯣ? ꯆꯠꯂꯣ, ꯇꯨꯃꯤꯟꯅ ꯒꯥꯔꯤ ꯊꯧꯔꯒ ꯆꯠꯂꯣ." ꯑꯗꯨꯝꯅ ꯌꯥꯜꯂꯒ ꯋꯥ ꯉꯥꯡꯂꯛꯄꯗꯗꯤ ꯅꯨꯄꯥꯗꯣ ꯄꯪꯀꯞꯇ ꯀꯞꯄꯤ꯫ "ꯑꯩꯕꯨ ꯀꯟꯕꯤꯌꯨ, ꯑꯩꯕꯨ ꯀꯟꯕꯤꯌꯨ" ꯍꯥꯏꯗꯨꯅ ꯀꯣꯏꯔꯥꯎ ꯂꯥꯎꯏ꯫ ꯑꯍꯥꯡꯕ ꯃꯇꯦꯡꯅꯤ, ꯀꯅꯥꯅ ꯀꯔꯝꯅ ꯀꯜꯂꯨꯅꯤ, ꯀꯅꯥꯅ ꯀꯔꯝꯅ ꯃꯇꯦꯡ ꯄꯥꯡꯉꯨꯅꯤ? ꯅꯨꯄꯥꯗꯨꯅ ꯃꯃꯥꯡꯊꯛꯇ ꯃꯥꯒꯤ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡꯒꯤ ꯃꯔꯝꯗ ꯂꯥꯜꯂꯤꯒ ꯍꯥꯏꯗꯨꯅ ꯋꯥ ꯀꯌꯥ ꯑꯃ ꯉꯥꯡꯖꯩ꯫ ꯑꯗꯨꯕꯨ ꯃꯥꯅ ꯐꯅ ꯅꯨꯡꯁꯤꯅꯔꯝꯕ ꯅꯨꯄꯤ ꯑꯣꯏꯕ ꯇꯥꯔꯕꯁꯨ ꯉꯁꯤ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯁꯤꯗꯤ ꯅꯨꯄꯤ ꯑꯁꯦ ꯇꯁꯦꯡꯅ ꯂꯥꯏꯅꯤ, ꯃꯥꯅ ꯀꯣꯏꯔꯤꯕ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯁꯛ ꯃꯥꯜꯍꯟꯕꯅꯤ ꯍꯥꯏꯕꯁꯦ ꯅꯨꯄꯥꯗꯨꯅ ꯈꯜꯂꯤꯕꯅꯤ꯫ ꯂꯥꯏꯅ ꯃꯥꯕꯨ ꯐꯥꯔꯕꯅꯤꯅ ꯀꯔꯝꯕ ꯅꯥꯟꯊꯣꯛꯀꯅꯤ, ꯑꯩ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯂꯣꯏꯔꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯑꯃꯗꯤ ꯅꯨꯄꯥꯗꯨꯅ ꯈꯜꯂꯤ꯫ ꯀꯞꯆ ꯂꯥꯎꯖꯗꯨꯅ ꯈꯨꯔꯨꯝꯖꯩ, "ꯑꯩꯕꯨ ꯊꯥꯗꯣꯛꯄꯤꯌꯨ, ꯑꯩꯕꯨ ꯊꯥꯗꯣꯛꯄꯤꯌꯨ" ꯍꯥꯏꯖꯩ꯫ ꯑꯗꯨꯕꯨ ꯅꯨꯄꯥꯗꯨꯕꯨ ꯃꯤꯃꯤꯆꯥꯅ ꯀꯩꯗꯧꯉꯩꯗ ꯉꯥꯛꯄꯤꯈꯤꯗ꯭ꯔꯦ꯫ ꯁꯣꯔꯣ ꯆꯤꯡꯁꯤꯜꯂꯤ꯫ ꯂꯝꯕꯤ ꯃꯇꯥꯏꯔꯣꯝꯗ ꯁꯣꯔꯣ ꯆꯤꯡꯂꯒ ꯄꯨꯈꯤꯕꯗꯨꯅ ꯑꯁꯣꯝ ꯂꯧꯕꯨꯛꯂꯣꯝꯗ ꯅꯥꯁꯤꯛ ꯄꯥꯝꯕꯤ ꯄꯔꯦꯡ ꯍꯧꯕ ꯄꯨꯈ꯭ꯔꯤꯁꯨ ꯂꯩꯕ ꯑꯃꯒꯤ ꯃꯅꯥꯛ ꯇꯝꯅ ꯑꯗꯨꯝ ꯆꯤꯡꯂꯒ ꯄꯨꯁꯤꯟꯈ꯭ꯔꯦ꯫ ꯅꯨꯄꯥ ꯑꯗꯨ ꯅꯨꯄꯥ ꯑꯣꯏꯖꯕ ꯇꯥꯔꯕꯁꯨ ꯃꯥꯒꯤ ꯃꯄꯥꯡꯒꯜ ꯀꯔꯤꯃꯠꯇ ꯌꯥꯎꯗ꯭ꯔꯦ꯫ ꯃꯤꯃꯤꯆꯥꯅ ꯆꯤꯡꯂꯤꯕ ꯃꯥꯅ ꯇꯧꯔꯤꯕ ꯈꯨꯗꯤꯡꯃꯛ ꯑꯗꯨꯝ ꯃꯁꯥꯗꯣ ꯅꯤꯛꯂꯒ "ꯑꯩꯕꯨ ꯀꯟꯕꯤꯌꯨ, ꯑꯩꯕꯨ ꯀꯟꯕꯤꯌꯨ" ꯍꯥꯏꯖꯕ ꯅꯠꯇꯅ ꯑꯇꯩ ꯋꯥꯗꯤ ꯉꯥꯡꯕ ꯉꯝꯗ꯭ꯔꯦ꯫ ꯃꯤꯃꯤꯆꯥꯒꯤ ꯃꯄꯥꯡꯒꯜ ꯌꯥꯝꯅ ꯀꯜꯂꯤ꯫ ꯅꯨꯄꯥ ꯑꯗꯣ ꯕꯦꯝꯕꯦꯝꯗ ꯃꯥꯅ ꯁꯔꯥꯛ ꯇꯝꯈꯤꯕꯒꯤ ꯅꯤꯡꯉꯝꯗꯕ ꯃꯥꯒꯤ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨꯅ ꯃꯤꯃꯤꯆꯥꯅ ꯊꯋꯥꯏ ꯆꯥꯛꯅ ꯅꯨꯄꯥ ꯑꯗꯣ ꯖꯩꯕ ꯌꯥꯕ ꯖꯩꯔꯝꯃꯤ, ꯐꯨꯕ ꯌꯥꯕ ꯐꯨꯏ꯫ ꯑꯗꯨꯒ ꯑꯗꯨꯃꯛ ꯅꯨꯄꯥ ꯑꯗꯨ ꯃꯐꯝ ꯑꯗꯨꯗ ꯃꯥꯅ ꯍꯥꯠꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯧꯔꯤꯕ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯦ ꯅꯣꯡꯗꯝꯕ ꯃꯥꯅ ꯂꯥꯛꯂꯒ ꯂꯣꯟꯅ ꯂꯨꯝꯂꯒ ꯌꯦꯡꯂꯤ꯫ ꯅꯨꯄꯥꯗꯣ ꯍꯦꯛ ꯁꯤꯔꯕ ꯃꯇꯨꯡ ꯃꯤꯃꯤꯆꯥꯅ ꯃꯈꯧ ꯄꯣꯡꯅ ꯀꯟꯅ ꯂꯥꯎꯏ, "ꯉꯁꯤꯗꯤ ꯑꯩꯒꯤ ꯅꯤꯡꯕ ꯊꯨꯡꯂꯦ, ꯑꯩꯒꯤ ꯊꯃꯣꯏ ꯄꯦꯜꯂꯦ ꯍꯥꯏꯗꯨꯅ ꯃꯥꯅ ꯂꯥꯎꯔꯤ꯫ ꯑꯩ ꯄꯦꯜꯂꯦ, ꯑꯩꯒꯤ ꯊꯋꯥꯏꯁꯦ ꯄꯦꯜꯂꯦ ꯍꯥꯏꯗꯨꯅ ꯀꯣꯏꯔꯥꯎ ꯂꯥꯎꯔꯤ, ꯑꯃꯨꯛꯁꯨ ꯀꯞꯂꯤ꯫ ꯈꯨꯗ ꯀꯨꯜꯂꯒ ꯃꯥꯅ ꯇꯦꯡꯊꯥꯔꯤ꯫ ꯅꯣꯡꯗꯝꯕꯅ ꯃꯆꯤ ꯃꯔꯨꯝ ꯑꯃꯗꯒꯤ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯦ ꯂꯨꯝꯂꯒ ꯌꯦꯡꯂꯤꯕꯅꯤ꯫ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗꯗꯤ ꯅꯨꯄꯤ ꯑꯗꯣ ꯈꯨꯗ ꯀꯨꯜꯂꯝꯕꯗꯒꯤ ꯃꯥꯒꯤ ꯊꯣꯛꯄ ꯆꯣꯏꯔꯣꯜ ꯂꯣꯜꯂꯛꯏ, ꯋꯥ ꯉꯥꯡꯂꯛꯏ꯫ ꯅꯣꯡꯗꯝꯕꯒꯤ ꯃꯤꯠꯇ ꯎꯗꯕꯒꯤ ꯋꯥꯅꯤ꯫ ꯇꯁꯦꯡꯅ ꯍꯥꯏꯔꯕ ꯀꯥꯟꯗ ꯅꯨꯄꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯂꯤꯕ, ꯃꯥꯕꯨ ꯂꯧꯕ ꯂꯥꯛꯂꯤꯕ ꯑꯁꯤꯕꯒꯤ ꯂꯥꯏ ꯑꯗꯨꯅ ꯃꯥꯒꯤ ꯊꯕꯛ ꯂꯣꯏꯔꯕꯅꯤꯅ ꯅꯍꯥꯛ ꯂꯥꯛꯂꯨ ꯍꯥꯏꯗꯨꯅ ꯀꯧꯕ ꯂꯥꯛꯂꯤꯕꯅꯤ꯫ ꯅꯣꯡꯗꯝꯕꯅꯗꯤ ꯃꯁꯛꯇꯤ ꯎꯗꯦ, ꯎꯗ꯭ꯔꯒꯁꯨ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯁꯤꯡ ꯑꯁꯤꯗꯤ ꯅꯣꯡꯗꯝꯕꯅ ꯄꯨꯟꯅ ꯇꯥꯔꯤ꯫ ꯅꯨꯄꯤ ꯑꯁꯤꯅ "ꯑꯩ ꯂꯥꯛꯄ ꯉꯝꯃꯣꯏ, ꯑꯩꯒꯤ ꯊꯕꯛ ꯋꯥꯠꯂꯤ" ꯍꯥꯏꯗꯨꯅ ꯍꯥꯏꯔꯤ꯫ ꯑꯗꯨꯕꯨ ꯑꯁꯤꯕꯒꯤ ꯂꯥꯏ ꯑꯗꯨꯅꯗꯤ ꯌꯥꯗ꯭ꯔꯦ꯫ "ꯅꯪꯒꯤ ꯊꯕꯛ ꯂꯣꯏꯔꯦ, ꯅꯪ ꯂꯥꯛꯂꯣ" ꯍꯥꯏꯗꯨꯅ ꯀꯧꯔꯤ꯫ ꯃꯤꯃꯤꯆꯥꯅ ꯈꯨꯝꯃꯤ, "ꯇꯥ ꯇꯣꯃꯥꯜꯒꯤ ꯅꯨꯄꯤ ꯃꯥꯅ ꯍꯥꯠꯈꯤꯅꯤ" ꯍꯥꯏꯔꯤ꯫ ꯑꯗꯨꯕꯨ ꯌꯥꯗ꯭ꯔꯦ꯫ "ꯅꯍꯥꯛ ꯂꯥꯛꯂꯣ, ꯅꯍꯥꯛꯀꯤ ꯃꯇꯝ ꯂꯣꯏꯔꯦ꯫ ꯅꯍꯥꯛꯄꯨ ꯁꯤꯕꯗ ꯆꯦꯟꯅꯈꯤꯕ ꯇꯣꯃꯥꯜ ꯁꯤꯈ꯭ꯔꯦ꯫ ꯑꯗꯨꯒ ꯅꯪꯅ ꯆꯪꯂꯤꯕ ꯕꯦꯝꯕꯦꯝ, ꯃꯉꯣꯟꯗ ꯁꯔꯥꯛ ꯇꯝꯈꯤꯕ ꯅꯨꯄꯥ ꯑꯗꯨꯁꯨ ꯉꯁꯤ ꯅꯪꯅ ꯍꯥꯠꯂꯦ꯫ ꯃꯁꯤꯗꯒꯤ ꯍꯦꯟꯅ ꯅꯤꯡꯕ ꯊꯨꯡꯕ ꯄꯦꯟꯕꯗꯤ ꯅꯪ ꯀꯗꯥꯏꯗꯒꯤ ꯂꯧꯒꯅꯤ? ꯅꯍꯥꯛ ꯇꯥꯏꯕꯪ ꯃꯤꯔꯝꯂꯦꯟꯗ ꯂꯩꯕ ꯌꯥꯔꯔꯣꯏ꯫ ꯅꯪ ꯂꯥꯛꯎ" ꯍꯥꯏꯗꯨꯅ ꯇꯠꯇꯅ ꯍꯥꯏꯔꯤ꯫ ꯃꯤꯃꯤꯆꯥ ꯀꯩꯗꯧꯉꯩꯗꯤ ꯌꯥꯗꯦ꯫ ꯃꯍꯥꯛ ꯂꯩꯅꯤꯡꯂꯤ, ꯇꯣꯃꯥꯜꯒꯤ ꯅꯨꯄꯤ ꯍꯥꯠꯅꯤꯡꯂꯤ, ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯅꯣꯡꯗꯝꯕꯒꯤꯗꯃꯛ ꯃꯥꯅ ꯋꯥ ꯈꯔ ꯍꯥꯏꯅꯤꯡꯂꯤ, ꯅꯣꯡꯗꯝꯕꯕꯨ ꯃꯥꯅ ꯅꯨꯡꯁꯤꯔꯛꯂꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯗꯨꯅꯗꯤ ꯌꯥꯗꯦ, ꯃꯗꯨ ꯑꯣꯏꯊꯣꯛꯇꯕ ꯋꯥꯅꯤ, ꯑꯣꯏꯔꯣꯏꯗꯕ ꯊꯕꯛ ꯇꯧꯅꯨ ꯍꯥꯏꯗꯨꯅ ꯃꯥꯕꯨ ꯂꯥꯛꯎ ꯇꯠꯇꯅ ꯀꯧꯔꯤ꯫ ꯑꯗꯨꯕꯨ ꯑꯔꯣꯏꯕ ꯑꯣꯏꯅ ꯃꯤꯃꯤꯆꯥꯅ ꯋꯥ ꯑꯃꯗꯤ ꯍꯥꯏꯔꯝꯃꯤ, "ꯑꯩ ꯂꯥꯛꯂꯒꯦ, ꯉꯁꯤꯗꯤ ꯑꯩꯒꯤ ꯊꯕꯛ ꯐꯅꯌꯥꯝ ꯂꯣꯏꯔꯕꯅꯤꯅ ꯑꯩ ꯂꯥꯛꯑꯒꯦ꯫ ꯑꯗꯨꯕꯨ ꯑꯩꯅ ꯆꯪꯂꯤꯕ, ꯑꯩꯅ ꯃꯇꯝ ꯀꯨꯏꯅ ꯁꯥꯒꯣꯟꯅꯗꯨꯅ ꯌꯥꯎꯔꯤꯕ ꯅꯨꯄꯤ ꯑꯁꯤꯗꯤ ꯑꯃꯨꯛ ꯍꯤꯡꯍꯟꯕꯗꯤ ꯌꯥꯔꯣꯏꯗ꯭ꯔꯥ?" ꯋꯥꯍꯩꯗꯨ ꯍꯥꯏꯔꯛꯄꯗ ꯂꯥꯏ ꯑꯗꯨꯅ, "ꯌꯥꯔꯣꯏ, ꯃꯥꯒꯤ ꯃꯇꯝ ꯂꯣꯏꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯁꯤꯗ꯭ꯔꯤꯉꯩ ꯅꯪꯅ ꯃꯥꯒꯤ ꯃꯁꯥꯗ ꯆꯪꯈꯤꯕꯅꯤ꯫ ꯃꯍꯥꯛꯀꯤ ꯊꯋꯥꯏ ꯑꯃꯨꯛ ꯍꯟꯅ ꯍꯥꯞꯄꯣꯏ꯫ ꯅꯪꯁꯨ ꯂꯥꯛꯑꯣ, ꯃꯍꯥꯛꯀꯤ ꯍꯛꯆꯥꯡ ꯑꯁꯤ ꯑꯗꯨꯝ ꯇꯥꯔꯒ ꯂꯩꯍꯧꯔꯁꯅꯨ." ꯋꯥꯍꯩꯗꯨ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯃꯤꯃꯤꯆꯥꯅ ꯌꯥꯗ꯭ꯔꯦ꯫
ꯑꯩ ꯂꯥꯛꯑꯒꯦ ꯑꯩ ꯅꯍꯥꯛꯅ ꯍꯥꯏꯕꯗꯨ ꯂꯥꯛꯑꯒꯅꯤ ꯅꯪꯒꯤ ꯅꯥꯛꯇ ꯌꯧꯔꯛꯑꯒꯅꯤ ꯑꯗꯨꯕꯨ ꯅꯨꯄꯤꯁꯤꯗꯤ ꯍꯤꯡꯍꯟꯕꯤꯌꯨ ꯅꯨꯄꯤꯁꯦ ꯃꯇꯝ ꯈꯔ ꯍꯤꯡꯍꯟꯕꯤꯌꯨ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯈꯔ ꯂꯩ ꯑꯩꯒꯤ ꯑꯄꯥꯝꯕ ꯑꯩꯒ ꯅꯤꯡꯕ ꯊꯨꯡꯍꯟꯕꯤꯌꯨ ꯅꯍꯥꯛꯅ ꯌꯥꯍꯟꯒꯦ ꯍꯥꯏꯔꯕꯗꯤ ꯄꯨꯟꯅ ꯌꯥꯍꯟꯕ ꯉꯥꯛꯇꯅꯤ ꯃꯁꯤꯃꯇꯪ ꯌꯥꯍꯟꯕꯤꯌꯨ ꯑꯩꯅ ꯃꯥꯒꯤ ꯃꯁꯥꯗ ꯆꯪꯕꯁꯨ ꯅꯨꯄꯤꯁꯤ ꯁꯤꯗ꯭ꯔꯤꯉꯩ ꯃꯇꯝꯗ ꯆꯪꯈꯤꯕꯅꯤ ꯑꯗꯨꯅ ꯅꯨꯄꯤꯁꯤ ꯍꯤꯡꯍꯟꯕꯤꯌꯨ ꯃꯦꯃꯤꯆꯥꯅ ꯀꯞꯆꯗꯨꯅ ꯃꯥꯅ ꯍꯥꯏꯔꯤꯕ ꯋꯥꯁꯤꯡ ꯑꯗꯨ ꯇꯥꯕꯗ ꯂꯥꯏ ꯑꯗꯨꯅ ꯐꯅ ꯀꯟꯅ ꯌꯥꯗꯕ ꯇꯥꯔꯕꯁꯨ ꯉꯔꯪ ꯉꯪꯗꯨꯅ ꯃꯈꯣꯡ ꯀꯣꯟꯗꯨꯅ ꯀꯞꯆꯔꯤ ꯀꯔꯤꯒꯨꯝꯕ ꯑꯆꯨꯝꯕ ꯈꯔ ꯈꯪꯅꯕ ꯑꯆꯨꯝꯕ ꯈꯔ ꯎꯅꯕꯅꯤ ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯆꯠꯈꯤꯕꯗ ꯅꯨꯄꯤ ꯑꯁꯤꯕꯨꯁꯨ ꯃꯥꯒꯤ ꯍꯛꯆꯥꯡ ꯑꯁꯤ ꯇꯥꯔꯒ ꯂꯩꯍꯧꯕ ꯇꯥꯔꯕꯗꯤ ꯑꯆꯨꯝꯕ ꯋꯥꯔꯤꯁꯤꯡ ꯀꯅꯥ ꯑꯃꯠꯇꯅ ꯈꯪꯂꯔꯣꯏ ꯀꯔꯤꯒꯨꯝꯕ ꯈꯔꯗꯪꯗꯤ ꯑꯩꯅ ꯈꯪꯍꯟꯕ ꯄꯥꯝꯃꯤ ꯃꯁꯤꯃꯇꯪ ꯌꯥꯕꯤꯌꯨ ꯍꯥꯏꯗꯨꯅ ꯃꯦꯃꯤꯆꯥꯅ ꯀꯞꯆꯗꯨꯅ ꯋꯥ ꯍꯥꯏꯔꯤ ꯃꯥꯅ ꯍꯥꯏꯔꯤꯕ ꯋꯥꯁꯦ ꯃꯅꯨꯡꯗ ꯀꯔꯤꯒꯨꯝꯕ ꯑꯥꯊ꯭ꯔ ꯑꯃ ꯆꯦꯟꯗꯨꯅ ꯄꯨꯔꯤ ꯉꯔꯪ ꯉꯪꯖꯕꯗꯒꯤ ꯌꯥꯔꯦ ꯑꯁꯨꯝꯅ ꯌꯥꯕꯗꯒꯤ ꯑꯍꯥꯟꯕ ꯑꯣꯏꯅ ꯕꯦꯝꯕꯦꯝꯅ ꯃꯥꯅ ꯐꯝꯈꯤꯕ ꯃꯥꯅ ꯁꯤꯅꯕ ꯍꯣꯠꯅꯈꯤꯕ ꯇꯨꯔꯦꯜ ꯑꯗꯨꯒꯤ ꯈꯣꯡꯕꯥꯟ ꯇꯝꯅ ꯅꯍꯥꯛ ꯂꯥꯛꯎ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯗꯒꯤ ꯃꯦꯃꯤꯆꯥ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯇꯞꯅ ꯇꯞꯅ ꯆꯠꯄ ꯍꯧꯈꯤ ꯑꯗꯨꯕꯨ ꯃꯥꯅ ꯆꯠꯄ ꯇꯥꯔꯕꯁꯨ ꯇꯨꯡ ꯍꯟꯅ ꯍꯟꯅ ꯀꯤꯔꯨ ꯃꯥꯅ ꯌꯦꯡꯊꯣꯔꯛꯂꯒ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯆꯠꯈꯤꯔꯝꯃꯤ ꯃꯥꯅ ꯌꯦꯡꯂꯤꯕ ꯃꯥꯅ ꯎꯠꯂꯤꯕ ꯃꯥꯏꯀꯩ ꯑꯗꯣ ꯁꯤꯔꯒ ꯇꯥꯍꯧꯔꯤꯕ ꯅꯨꯄꯥꯗꯨꯒꯤ ꯃꯥꯏꯀꯩꯔꯣꯝꯗ ꯅꯠꯇꯦ ꯅꯣꯡꯗꯝꯕꯅ ꯂꯣꯟꯅ ꯂꯨꯝꯂꯒ ꯌꯦꯡꯂꯤꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗꯅꯤ ꯃꯥꯅ ꯅꯣꯛꯐꯦꯠ ꯇꯧꯅ ꯌꯦꯡꯂꯤꯕꯗꯣ ꯃꯁꯤꯒꯤ ꯋꯥꯍꯪ ꯀꯔꯤꯅꯣ ꯃꯁꯤꯒꯤ ꯄꯥꯎꯈꯨꯝ ꯀꯔꯤꯅꯣ ꯅꯣꯡꯗꯝꯕꯅ ꯂꯨꯝꯂꯒ ꯌꯦꯡꯉꯤ ꯍꯥꯏꯕꯁꯦ ꯃꯦꯃꯤꯆꯥꯅ ꯈꯪꯕ꯭ꯔꯥ ꯈꯪꯕꯒꯤ ꯃꯑꯣꯡ ꯃꯥꯟꯕ꯭ꯔꯥ ꯃꯌꯥꯝꯕ ꯑꯔꯣꯏꯕꯗ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ ꯅꯤꯅꯤ ꯍꯨꯝꯅꯤꯒꯤ ꯃꯅꯨꯡꯁꯤꯗ ꯄꯨꯂꯤꯁ ꯋꯥꯔꯤꯁꯨ ꯂꯦꯞꯇꯨꯅ ꯇꯥꯃꯤꯟꯅꯔꯁꯤ ꯃꯌꯥꯝꯕ ꯈꯨꯔꯨꯝꯖꯔꯤ